Facebook na class 10 fauba Hindi loan bu compulsory ohenkani habagi mayokta signature campaign hogdokre. Hiram asiga mari lainana Facebook ki Secretary Education and Library na mayrakpam request mangang na hakibada Federal Student Organization Kanglaipak Facebook na mamang thada Classic Hotel da pangthokba seminar da lokiba warep singi makhasa tharakpa oina North East ki states sing da Hindi compulsory ohenkani hariba wafam asi yaning da ba utuna ngasi DM College of Science da signature campaign hogdokpani haina phongdokhi Mahak na makata na haikibada campaign asi yamdrabada miyoi lising yang khaidagi tadana khudyek lauduna India gi Prime Minister Home Minister da thagani India da punna loan lising ama chartret muklai masigi manungda loan jada ni fudi mutsilakli asum na pikraba Manipuri loan bu muthatna bagi damak sangsilakpa khongthang amani haina lawbaga loinana Facebook na masigi mayokta chapchana lepkani haina mahakna phongdokhi अहनबगी ओइना अखोय सेमिनार क्या सिनजग्रे अनि सुबोइना अखोय से सिग्नेचर कैंपेन से तौजबनी अदुना मतुंग ताब फाउदा अखोयना थमजरी अखोयगी पांदम से फंगद्रि बाउदी मखा ताब तोंगान तोंगान थबक तरुम कया अमा पाइखा जरखि